Pahalgam Terror Attack ki matungda India da short-term visa da lakhiba Pakistani national sing Athubada Hankhinaba tonganba state amasung Union Territory sing exit notice issue Toukhre. News 18 ki report aman hai Maharashtra lengakna state aduda leiriba Pakistani national listing amarom Athubada state adu thadoktuna Hankhinaba khangankre. Manaba khongthang oina Uttar Pradesh, Goa amasung Uttarakhand dasu authority da short-term visa da India da lakhiba Pakistani national khudingmak Athubada Hankhinaba exit notice issue Toukhre hari. Khongthang asiga iroinana leibag asida lakpa foreign national singi scrutiny tawbagi thabaksu hena consent kre. Exit notice issue tawkiba authority singna phongdorakpagi matung inna long-term visa da India da lakhiba foreign national sing show observation da thamle. Union Home Minister Amit Shah na State Singh asigi Chief Minister Singh da pau fauroktuna matam hena Pakistani national sing lehandana ba khanghanki hari. Punjab ta leramba Pakistani national humputana manga masagi maramda halankre aduga India macha chahum kuntra manga so Pakistan dak India da halakre hari. Maharashtra ge Minister Yogesh Kadam na hai Maharashtra da Pakistan macha lising manga rom leiri madugi manunda short term visa da lakhiba Pakistan macha lising amadi halhan khangan kre miyoi kharadi haukiba chahi nipan dagi tara faubagi mang dagi state asida leirakpa yauri madugi manungda miyoi kharadi masagi Pakistani passport surrender tawduna India gi citizen on naba apply tawrakiba su yauri short term visa da lakhiba Pakistani national sing tha asigi kuntaret faubagi manungda Hankhinaba khangan khrabani aduga medical visa da lakhiba singi oina numit nini sangdokhibani hainasu mahakna makhatana phongdokhi. Nakalamaromda NDTV ki report aman hai leibag asigi konong New Delhi da leiba Pakistan macha lising manga rongi list ama Intelligence Bureau na Delhi Police sinarakre hari. Khongthang asi Pakistani national sing masagi maramda halankinaba hotnabada Delhi Police ta mating oina ba lokholakpani hari. Foreign Regional Registration Office na so Delhi Police ta ki Delhi da leiriba Pakistan macha single list ama sinakre makatana verification amasung identification tawnabagidamak mari leinaba district officials singdasu list adu pikre hari. List adu da yauba long term visa da India da lakhiba Hindu Pakistan national singde exempt tawre hari.